Thoubal district ki manung chanba tongan ba mafam singda Leingakki amadi Miyamgi lamda henjina dukan saba amadi yum yauna tongan ba structure sing Sajilliba singna July gi tang 30 fawbagi manungda masa masana khangna sidokadabani hairaduna mathangi numittagidi drive chathaduna sidokpa hawragani haina ADM Thoubal Aribam Amarjitna fongdokre ngasi DC Thoubal gi conference hall da pangthokkiba paumi singa unabada ADM Thoubal Aribam Amarjitna makhatana hai district administration Thoubal na district asigi lambi sorokta Leingakki lamda henjina Sajilliba structure sing lokthoknaba ngasi DC Thoubal hana kamai IAS na order ama thokre Leingakki ayaba yaudana Sajilliba structure sing masa masana khangna July 30 fawbagi manungda lokthokadabani Matamasi fawbagi manungda lokthokdaba tarabadi mathangi numittagi district administration na lokthoknaba thabak paikhatpa hawragani district administration na tawgadawriba thabak thorum khudingmak miyamgi damak yaifanabani hairaduna miyamgi lambi chathok chasinda akaiba piriba singa si koknabaki damak lokhatliba khongthang sida miyamna su mateng pangbiyu haiki mahakna makhatana hai district administration drive chathaduna structure sing sidokpada changliba senfam khudingmak Leingakki amadi miyamgi lam sokna sajillamliba miyoi aduda penalty oina puthokhangani hairaduna masigumba nungaitaba thodok singa si thoktananaba apiba matam asigi manungda masa masana sidokpiyu haiki ngasigi paumigi mifam aduda deputy commissioner Thoubal hana kamaisu saruk yaki district administration Thoubal na Thoubal district sida leiriba lambi sorokta sarkar gi lamda henjenna Sajilliba structure singsi lokthoknabagi pandam amagi makhada koi thabak chingchananaba ngasi deputy commissioner Thoubal na order ma thokre aibo order sigi matungina sarkar ge ayaba yaudana Sajilliba structure sing asi lokthoknabai damakta Lagliba July gi tang 2025 faw manungda lokthoknaba sabiriba chilinaoksina masana khangna lokthoknabi matam ama thajari hairiba thajariba matam asigi manungda lokthokpidaba taragadi ekoina hek nonganba numitudagi ekoi madu lokthoknabi damakta district administration ni maikaidagi thabak lokatpa hongjarakani aduna ekoi gi district administration saina madu lokatringai mamangda tawgadaba thabak ase Prajagi chingta kananabani aduna lambi sattada masina hendorgliba structure singsina lambi chatok chasinda piriba khudongchada mayam ase masi hongnabagi damakta district administration lokhatcharigliba thabak asida public na sojok pinabagi damakta district administration gi side tegi annana ningsingjari ekoina penalty gi provision su logjarakani madugi sidokda sangniba penalty provision si high structure sing adugi on to video miba mapu sing duna madu mana madu thiga do buni haiba maswe koi impose of jarakani aduna high riba punuma ase thoktanabagi damakta masa masana khangna ekoina hojik thajeriba amuka su naijeri July gi tang 30 2025 manungda isana khangna lokthok pinawa haina hanna distribution site gi haijeri